Manipur gi irang asigi waroishin ama puraktriba phaoba Lok Sabha meekhal pangthokpiganu haina Co Ordination Committee for Crisis Resolution Manipur na ECI da memorandum ama pishinkhre. Hiram asiga mari leina ngasi BT Road ki Rup Mahal tank manakta leiba Iravat Bhavan na pangthokiba paugi mifam amada Co Ordination Committee for Crisis Resolution Manipur gi convener O Sumati Balana hai mamang jahi gi May 3 dagi chatharakhiba irang asida miyoi kya thawai mangkhre kaya amana thiba khangdana leire aduga miyoi lising humfuromna mayu makai thadokuna relief camp singda changjafam logduna leire Myanmar romdagi changsilakpa masing yamlaba immigrants singna lamdama sida khunda sinduna Churachandpur Kampupi amadi Tengnopal na chingba district singda leiriba water masing ase ising echagum hengalakle Nakalamoromda Churachandpur amadi Kampupi constituency singda leiramba water lag amaga lising mawdra taret chahumga humfutara mapan ase khanghodana kumja lising ani kunithoida lag ani lising mawdra mapan chamri ga mawdra tarukta hengalakpa thengnakhe Normal population growth pattern ki wangmada chada yankhai mathoi dasmik taret hengalakliba se kadom dagino haibasi ECI na kupna thizinpham thoi Matawasum na chahi khara sida Myanmar romdagi changsilakpa immigrants singna India gi voter card amade Aadhaar card loduna irai laiba mongda lamdama sida khunda sinduna leire bot thada bayaba missing yamlakpadagi ngasigi makoina thakha olakle Both Khaktagi Nathana National Integrity gi yenglaga matam leiringaida Election Commission of India na nauna changsilakiba voter sing ase verify tawu mathoktai Maramaduna verification ase loiraba tungda Lok Sabha gi election ase pangthokpiu haina makna makhata na ECI gi puning chingsinki Honorable CM na ing tapa hanjal e haragasu ing tapa hanjalli habegi khudam changdam amata laite hana gi laigiba phibam da houjik si adum lairi election commission na hairi sidi free and fair election togadabani haibani election da free and fair tawbada kramain tawna relief camp da lairiba sarang na riba matam sida kramaina free and fair election togadoribano masi ekhoi thajabagi wangmada lai reasonable sungoi oida pot ama oi constitutional piriba right to life haibase laitre right to property ekhoi leraktre freedom of expression phangdre foreign aggression yawi su haire ado yawgera yawroira achok koina hana sunabagi thabak tor chatharaga lakosda india government na ekhoi sida hanna yengdaba haibase masi kari maramgino kari maramgi asuk sangna chathalakanda manipur da tangdu laita dagi pibam ohenbano lanchi tawrakpadagi ekhoi miyam sina magi Senda lambida oiro laila sutam bagi lamda oiro hingnana bagi lanpam da thengnariba khudingmak sing ase aikoi amata phangdrabaneba koi chenaraga leirabaneba lan chungyaw yawdaba aikoi gi sohor maya sida so aikoi tabhong khangdaba amaga sarang narga dum leiba punsineba amada mateng khara pangani amagi khara khaigani aikoi daily lives da koi thengnaraga leireba sigumba pibam sida aikoi karamain tawdana election je pangthokadoribano